ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ngarang numidang Uripok Khwesnam Laikai da RAF na Maira Paibisingda Tiarga Sel Kapsilambadagi irang thokre Churasampurda miyamgi oiba khongchat amma satpaga loinana laikhidraba kukilal hawbastingi mafamda ikai khumnaba utnaba thawrang tawkhre Joint Philanthropic Organization JFO amadi Indigenous Tribal Leaders Forum ITLF anigi marakta sauna motkhetnaba leire Tokhai balenga amagi dabi tawduna ngasi Kangpokpi district ki mafam kayada wakat khongjang sangsinaba sem sakre Mami TV pau meeting tabiribi singbo taram nokchari pau sanduk na pijari ngarang numidang Uripok Khwesnam Laikai da Laikai ngak senduna leiriba Maira Paibi singna RAF ki phijon setpa bolero car ahumda laklaga tiarga sel kapsilamlaga gari thoduna chatkibagi mayokta Maira Paibi singna irang horakpaga loinana pendaba phongdorakle thodo asida Mami TV na phangba paugi matung innadi ngarang numidang pung 10 rom taba matamda Uripok Khwesnam Laikai da Laikai adugi Maira Paibi singna famduna leiringaida bolero car ahumda lakiba RAF ki kangbuna Karigumba wafam amata hairamba tawdana Maira Paibi singna famliba mafam aduda tiar gas kapsilam laga gari thoduna chatkibani hairiba gari sing adu laikai miyamna tanaruba matamda lamfelda leiba CRPF ki kemda 1000 ki hairi thodo adu tokraba matung laikai adugi Maira Paibi singna irang horakpaga loinana RAF ki thawung adubo akanba mawongda yaningdawa phongdokre अखोई ngasi se kano se Uripok si am phajana maintain tawraga laibani curfew ne so akhoi kanam thongna de khona de ado leira machin de laiba akhoi khara se nupi manga khatang lai se sa phami khot millions laiba Uripok khuman thiam lai machin ja khoi nupi manga ka phame 8 minute 10 manga ta ba jai da adeda kano se Scorpio hum se lai masi Suzuki Scorpio hum se am toin toina se chali moi gari dagi akhoi yam ing na phami ngai da lausala ma khotala ma se yaw ba git lai lausal bai report lai adu ngasi je uji 8 minute 30 timing se thongan khudi maki Uripok ki thongan khudi makta mi manga tarom de loi pham nei ngasi se akhoi si amna ing chikna nupi manga phamalai aduga thongan machin anga macha pitru pitru ahum ga lepaga lai timing se ja hojiki bolero ahum se gi ama degi machin je thai thindoraga maning thangba bolero se gi kapa paka pani lairang manung kitang chang na tai ada thongnau hangdo khotoga manung da laiba han sing do ha dana akhoi afa se kiuna rim saga su pujaru re ado kari maram gi no kamai to no aduga timing se moi ahum thaugra matung da akhoi anga ni ka se brain pharmacy dagi ORS lairoga moi halak basa akhoi na smai tawin taw moi se gari mani da thaugi ne moi na hai ba report da moi se lamphel gi CRPF kem na 1000 gi na ma hai ado akhoi se ing na silent ta mof se akhoi na han lai gi da ba saikom su bol gi sora chu hai ing ni akhoi kaim ta ngasi phauda mo amta taw da ga yam ing na ching na maintain tawraga lak pani Uripok ki se ado angang sing se huji pakhat poi ki boy atam na kai do boy kapsal lai no hai ba gi loin ki na ram ni na mof se mobilize taw ba yam ware ni adu ni yam thuna inquiry tawbiu natragadi akhoi phadaba nga maroi no pamcha sing sina mo khora ga simta angang sina uhobudedi RF ki moi blue ga white ka gi kemo RF ki do adu makti uhore do ate yam manung ni haidi kamai thongnau macha do di kyam kan ni RF ki uhore ngarang numidang pung 10 minute kunrom taba matamda torbungda Assam Rifles ki gari na miyoi ama thomlambadagi soklei hairi soklaba miyoi edu Imphal da laiba hospital amada laikan nakre thodok asigi matangda khunja singdagi phangba paugi matung inadi ngarang numidang torbungda khunja singna laikai ngaktuna leibaga loinana lambi da chatlingai da Churasanpur tamna lakpa army gi gari na miyoi edu thomlamkhibani hairi adu moinamang army gi gari edu khamlamba tawdana Churasanpur maikai da thoduna chatki hairi Hauzik lamdam asida thokliba irang asina maram oiraga laikhidraba su chatneriba kukilal hobasingge asi bahaksang lairol chanabagi matangda Joint Philanthropic Organization JFO amadi Indigenous Tribal Leaders Forum ITLF anigi marakta sauna motkhetnaba leire hairi
Pau asina hai tha asigi taranipan Churasanpurda hiram asigi matangda JFO amadi ITLF ki oiba mifam ama pangthokre hairi mifam aduda JFO gi maikaidagi laikhidraba kuki lalhauba singgi haksang sing adu Bisnupur district ka tainaba Torbung Banglagi haulai khopi haina khangnaba mafamda punna lairon channaba Pukhalaki hairi JFO gi maikaidagi pukhalaki ba wafam adu ITLF na yaningdaba phongdorakpadagi maikai animakta mot khetnaba laikhibani hairi Pau asini makha taribadi mifamududa JFO gi maikaidagi Torbung Banglagi haulai khopi haina khangnaba mafam adu nataba atopa mafam ani amaso puthoraki hairiba mafam ani aduna duda mata village da laiba tribal marches park natraga kuki inpi gi mingda baisol khulda lairol channabagi haiba wafam su thamlaki hairi adum oinama ITLF ki maikaidagi mafam ahum adum ki manungda mafam amma lepthokibaga loinana lairon sanbagi numit amadi pungpham so lepthokide hairi adubu karigomba lairon hanba tarabadi mafam amata laikhidraba kuki lalhauba sing adu punna lairon chanba haiba wafam de amata oina yanaki hairi Chairak side Indigenous Tribal Leaders Forum ITLF na kuki gi tokhai balengak amma pio haibagi dabi tauduna ngasi Churasanpurda miyam gi oiba asoba khongchat ama satnaba sem sakre hairi ITLF na sinduna chatkadurba khongchat adu ayuk pung 10 minute 30 taba matamdagi Churasanpur gi lamka public ground dagi horaga peace ground fawba chatlaba matung laikhidraba singi mafamda haikat laikat tambaga loinana ikai khumnaba utkani hairi Tokhai balengang amagi dabi tauduna ngasi Kangpokpi district ki tongan ba mafam singda paksana wakat mifam gi khongjang sangsinaba sem sakre committee on tribal unity kotuna sinduna ngasi nongthil pung ahum taba matamdagi wakat khongjang sangsinaba phirep laukibani hairi wakat mifam adu Kangpokpi saparmaina cycle yauna tongan ba mafam singda su chathagani hairi Pau asina hai ngasi kotuna sinduna Kangpokpida miyamgi oiba achauba khongsit ama chatlaba matungda miyamgi oiba mifam ama Kangpokpi gi Thomas ground da pangthoknaba thaurang tawrambadagi miyam punba ayaba leingaki maikaidagi piraktabadagi wakat khongjang sangsinaba firep laukhibani hairi Aroibada maroiba pau amuna Ngarang numidang Uripo Khwesnam Laikai da RAF na maira paibisingda tear gas cell kapsilambadagi irang thokre. Churasanpurda miyamgi oiba khongchat ama chatbaga loinana laikhidraba kuki lalhauba singi mafamda ikai khumnaba utnaba thaurang tawkhre. Joint Philanthropic Organization JFO amadi Indigenous Tribal Leaders Forum ITLF anigi marakta sauna mot khenaba leire. Tokhai balengang amagi dabi tauduna ngasi Kangpokpi district ki mafam kayada wakat khongjang sangsinaba sem sakre. Matang asda Mami TV News listenjare mit yang tabiri bising bothagat jare.